had a little bit too much chai. Marupsing ngasi aikoina sokhatpa lebaksingi matau tamlibani haiduna aikoigi ipa ipusingna thambiramba fajaraba chatnabibu nathaiduna thambiramlaga miramgi chatnabi kaya lamdam sida pusillaktuna mitau tamlakpadagi ngasidi aikoigi lamdam masigi fajaraba asengba saktamado nongma nongmagi mami samlakle adubu lamdam tamna bharatka yumthangnaba leibak Bangladesh hairiba mafam maduda leiriba mafam madugi apikpa furup ama oina khunda leitaduna leiriba maitai sing adunadi aikoigi lol aikoigi fijet chakcha chatnabi pumnamak mangba yade haiduna khongpham chetna leptuna miramduda ngasi su leiri makoina aikoigi culture bu kayamuk yamna nungsibagi kayam pamjabagi kayam luna khanjabagi haibadu mayamna video sida uba soidana phangbiragani mafam maduda atoppa mafamdagi koiba lakpa misingda karamna aikoigi culture bu masak takpagi amasung makoina mafam maduda karamna leibagi haibado video sida uba phangpiragani video asibu mayamna loiba fawbadang soidana miyeng tabiyo amasung kangleicha khudingmakna video asibu share tawduna mipung khudingmakte yahonbibana mateng pangbiyo channel asibu subscribe tawdribo orgadi soidana subscribe tawbiramu video asibu na like tawbiyo video makha sathasi